की पामबईना लुचिनिबी इचासिंग मफम अदुदगी खोंफम अमा लेंबा यारोय नमा मयामना नखोइगिदमक लेपी किमगांते नसामा एंटी काखिबदो नंग नसानं खंगदोंनि ngangareiba aise sorojini nanggi nache matam amada nakoi na kokiga nagaga ki lada nakoi kanana yomaga kanki nanga aiga natro tamenglongda wajongda changga photo mayam ama puraga sentrada nanga lawa nakhau pongna lawado nang karigi khangde adugumba luchingba nang eti oina ba khona ba maitai pradam mayam tawida nang khangdabra nang wa yang nangakano nang di longnam tawan adugumba hu tienda lil amone na loge koki kamba kana tarai kabuk biya koki yum ohong gotani thamada koki micheng pusilaga chem kiba matam adure ya kiba saka do kari marang ni do kajo bayi khamoi dino khun maching hengala pa hai base disida amaji secretary da lola lege dongni kari aya ba piramino aduna tai hojingna leibak nungsiba saraga lol masel hunjinnaga leibak na puthaba lorakanda rajin diam da khoi yenengde na sai yenengde na khoi manipuri paja miyamu yonthoga manghanba aduguma kangbungi hoji thora khoi pakhali mi pai paja miyam siribagi paisa ge sia pya piriba tawriba paisa mayam se kada jigino center degi puram ta ga khoi che center degi na akhoi punamak se minai oine lei ba yana lei ai be direct la su hairaba aduguma school mayam ado krai chakhage manong hurki wari da pangangang mana yaroi akhoi matam khagi matung da ji akhoi le ba khan la hek or pada akhoi center na thala gi paisa atop di puru ba paisa mayam duna akhoi londor oraga akhoi manga dori bani hai ba che direct la su hai mayam do mikap thok pi ro